Major Khulda Leiba Manipur Press Club Loktak Holda Manipur MEITEI PANGAL Welfare Organization MMWO na SINDUNA Mari Suba led Kayamudin Pukhrimayum Memorial Function Mari LEINANA Open Patriotic Poem Recitation Competition ama Pangthokhre Thoramaduda MAS Saba President MMWO Headquarter na Fongdorakpada Lamdam Sida Inkhalak Liban ha sing na Leiminariba Kangro Furup Singh Nungsi Chanana Leiminabada Makoina so Thodang Lori Aikoi Puna Nungsi Chanana Leiminanaba Hona Minasi Amadi Aiba Singh na Lori Bathodang Singh Hena Chawna Loba Ngamnabagi Damag Makata na Aiba Kaya Thoglang Nabagi Pandamda Ngasigi Thoram Adu Pangthokpani Haiba Wafam Thamki Lamdam sida inkak liba aiba naha kayabu interest piba puning thogat pa habidi aiba singse moigi thodang se lamdam sida leiminariba kanglup furup ekhoi masel gi marakta makhoina yamna sawba dai ta amal lowri ekhoi masen nungsi chanana leiminabada adugum laba aiba sing adubo ekhoina masigi asigum laba program asi pangthoklaga makhoi busu ekhoina puning thogatsaba amadi makhata na su hena lamdam sida afa afa Larik kaya iratuna leiminariba kanglup furup asen gi marakta nungsi chanaba santi leiba sawkhat palam damama oilana bo honabada ekhoi punna saruk yaminasi amadi aiba sing lawbi ri thodang ase hena sawna lawba ngamnana bagi damakta ekhoina makhata na su aiba kaya ama tholona bagi pandamda ngasigi asigum laba Manipur MEITEI PANGAL Welfare Organization na ngasigi asigum laba saying competition ase sinjabani aduga aina lamdam sigi Orang liba hauji kangdu leka da ba phimam masida aina haijaning badi ekhoi gi lamdam se khang thong sairaga leiba mapa mahi pandraba aduguma lamdam amam kha oiraga leire haiba sigum laba phimam masida leiriba se ekhoi gi center gi lenga amadi Manipur government gi administration na leiriba kangdu su athu matam da ekhoi gi nya masibu lanjen erga leiriba nya masibu athu matam da lan Adi sai gi halan leramba yum singda handul halaganda tangdu leitaba chawkhat palam da mamo oinana bo hona bada hena kumang chawsin na ba angam bathak to hona biyu amadi asigum mathodo ase makhata na thokna na bagi permanent oiba solution ma puthok piyu